Makutta paiba paisa chabalado laizada laktana langsili. Adu usittaba matawdo laiza hujiksu khanglaga leiri. Lan khiba leite kanagi mafamda. Adubu maral leirabi amagum migi michai kaya taduna punsi lelakpo ibana Rocky michai do thawai khidre. Mamagi thawai da dikallabadi khanduna Rocky na lang thorakpa paisa do laimaida machoi taduna leiribado non tharaga khungat na bohane. Adubu mikupsimaktada akanba sapu amaga loinana thongdo khangkaw kawthorei. Matawduda laiza khangpre khangladuna thongamda yenglei. Rocky sungakni yengi. Mairaba sauna makhoi tamna changsilakpado ubada laiza masado tamna mungnan khalaktuna mairabada tingak yengdaga lei. Sauna changakliba mahakso makhoigi manakta leplari. Wadi ngangda lairiba phibamsing ado amamam to oina yengi. Table da lairiba che laimaida tariba paisa. Mairaba khaisauna behelei. Maithongda suyam saubagi mato oiri. Asum nang hak lerambadagi laiza da tap nanglei. Kaino nang torise. Laiza khomde. Mairabado khanglaw lawrei. Kaino haibane nang torise. Laiza wangangda tamna nontaraga paisado khunge tawi. Adubu mairabana prabab changsilaklaga laizagi khudangdo tafai. Ain hangise nangondani. Kaino nang torise ba. Makut paisin kibado laiza lawthokna bo honaraga. Imala yengna paisa lawba lakpani. Nakhutta pirakadaba paisado laimaisi kanana khulo haige. Laizana khumgi hek tawbaga ngasaidagi makhoigi mataw yengliba Rocky na usittana iri. Aina piningba moongda pibada songi problem sa kaino. Hingolda inakiba chedo tapna paikhalaga haiphet thangalaga utli makha tarei. Se sigi mapu sa aino oiraba. Mapu ama oina minaido thamthokpa matawdo utpani. Masida nangina thawleite. Laimaida thadaninglaga thadani makutta pininga pini aigi kusini. Wahaiduda mairaba saurakte. Awaina do nokfe tawrei. Laizagi makut pairambado tamna thadokre. Rocky gi manakta prapap changsilaklaga. Makutta pairiba chedo takmulli. Adum tawrakani haibagi sem sahudabana irai laina munkre. Mairaba cheduda iriba singdo haifet yenglaga chimbaldo chinglabdoi. Matawdo mikup hakidre. Maithongdu sat olaga chedo machet tana makut pena sagairei. Magi matawduda anidu mami lawthoragli. Yengna mairaba sagairaba che singado Rocky gi mamaida laktana langsini. Rocky do khangpre khangle. Mairaba wangangda Rocky ba amuktang yenglamlaga handuna thoragli. Laizi khudangdo tap pairaga chingduna puthoragli. Phana sangna thorakpana wangang de. Kalap sangba magi khongthang tung innabu honabada laiza sordo thabet holi. Wang labi staircase singado mathang kumlakpada laiza diwan thagadore. Magi kari sukhanda soro chinglaga puribado sauninglaktuna ngamjabi thana mairabagi makutto amuktang kanthalai. Makut kantholakpaduda mairaba su chapleblaga tungondana laiza bu yenglei. Laiza mairabada sauni yenglaga kaino nang tawisiba. Yambungi karina thawleidana no. Aina tawba thabakti yelisiba. Sauning leramba laizagi wahaida nupado machin khumlei. Kaino nang tawisi habadudi aina hangadaba wani. Natti sengnayo kaino nang tawisiba. Hospital le horiba imagi kaisu khandaba. Nangna fare khaliba wakhalduna nangi ningbe hekta tawisi kaino. Imagi khalagani aina mafamsida laise. Imagi khalagani aina migi miche kaya khanglise. Imagi khalagani Mine kai khangdabi haiduna tathi charakla phawba khudam chena tasanduna khanglise yamungda kari khange aigi waba machet namba phaw khangdana phare khanba wakhalna maning tawbadi aina tiambo kapli machin machaduna nganglibadu tabada mairababo haifam tawfam he khanganre adubu thamoi maso pakhatluba thakatkiba thamoido hek themjin basungam dabana machindu lepningre laizaga chapmana na khomi maso Adubu nangi satpamsa sida natradi leizadrabo ai lerisi kai oina uge ai si mina tabro yen nganu oina ubra isa ai si kanano ai se nangi kanano laiza hande mairabagi khonjeldagi hena kanna lawre nangse
nangse migi nupa aduga aigi ifamdana nangse awaiba nupa nangondabu kari hayo haibano Mairaba sauna o aibu awaiba nupa aibu na mito oina khalaga nangi uren kondong man basida haizaba lakini ne nang uren kondong man ba kaide haino pharasu phatrasu thamai se ne nusinarani ba nupa ni wadu tabada Mairaba ting sokre asawbado maithongdal oina phudoraktuna laizada sauna lauri madugi wado ngasi oire matung hana aigi na kongsa tahalaba siki mukta pakpana maiduda khuchauksina thabadi yenguna yambung kari oidana aibu phudoino asu waraba punsi sida yambung na am yali sakagino Mairaba pisomdo arei ke suklaga laizde yenge nupidu silep khidre sau toraga makhatare asu waraba punsi sida yambung so aigi lambide yetpa natro ai sumine no magina mit amakhakti ai so santi leine hingjage aina kari lankhibagino noina ibo asu yamna otlisiba imado hospital da leiri makeup si phauba engona sambit piri se kaigino wanu tabada Mairaba na kalamada onthoklaga achina tapna soli nangna drama tawringida surgery ga loidana dunia pumu unaramani itap tapna son moibana laisa tahaudre asawbado tamna phatharanga Mairaba da yenglaga hairi ngasi su aigi ningba made thugai biraba natra nungti numit khudingi ayat palambi leptana yetpi bagi dama adom bu haini ngai leitana thagachari nangi nupi ni haibagi yana chi ama laikibagi khudong chabado loraga yambung na igi upai mangan krabaso ai ima bu khanda ba yadabani sidagi di itungi na biraklano ai ima kana ba topo pai thi sarukige si hairanga khong thanglaga chatkhige tawi nasaidagi mana nganglibado mana haptabago Mairaba tablamna matungda sigi mafamsida amuhana lakpa yare roki hu narambasu yare chatminarambasu yare wari sarambasu yare karingba aina haisa si hek thawoidraba nang aina kedo yewna wadu tabada chatpa horamlaba nupido chaplepi wahi singdu tabada laisa prop chakle sawna mu prap changsilaklaga makhwangga mi lagaire nang kari oirenge unaninglaga unaningni unadraga tokani yamungina tholaiti Mairaba thawa sada ithau leibein harise ithau asuk matha saringe sida mana ngasai dagi tawriba matau sida laiza chakpa haiba bu prok hik chakle roki bu hena khalluba leite Mairaba gi matau duda penmandraduna jazat nganglibani thausadana khumdorakliba pakhomduda hena sauningladuna masu khomi na thausuk leiti yamung bo agi punsida kari oiringe kari oidana aigi apamada control tawrino handamukti Mairabado khonjel hawrapna ho nawa oiriye nawa kari oirige na sorgo hande nawa oiri aduna idi itu control tawjaba itu da control tawdana kaithengi sana momda control tawgadra laiza hande sauna khumlei aibu yambungi na tuni di kanana haiba tawna kiba deal sign do fake ni kawraba ai yambungi nu pioi kiba leite oiriso fake ne fake Mairaba hang chaplepi taru pangiba pakhangi lautak tawa mituna laizabu lurakna yenglaga nokmi tablamna fake oirasu itu once a itu always a itu fake oigera real oigera itu is itu laiza upai lete makhya chiklaga sordu sangna moktang hondoi tawfom khangda makhuna marai baktuda sapu kanna paklau thajinjai lapna satlo tankiba ikunna muk lamlore laibak chawani haisira fanglama le nungsia mitra laisak hen bilechu khangdabi nangi nayaisi asukanbra lainamdi yenda thamoi borso ngawhanbra lambi amatan li pibiyu phangjagi mingthol lairang nakada ahan batongkiba khoimu haiduna hospital yorok lafau ani du khana balepte Tabasu surgery loreduna ICU da leiri Mairabaga khatnaba yaba khatnaramnaga laiza mu kapkre pakhaluba matha saruba pumnama koklabaduda harauduna kapani haisira mama naba farani khanduna kapani haisira wakhalda Mairaba bu sawninglabaso thamoi yang bagumle ICU da leibani yadabana
ꯊꯕꯥꯅ ꯂꯩꯒꯗꯧꯔꯤꯕ ꯔꯨꯝ ꯑꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯂꯥꯏꯖꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯤꯔꯥ ꯃꯣꯅꯥꯒꯤ ꯃꯃꯥꯅ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯕꯨ ꯊꯦꯝꯂꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯅ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯏꯃꯥꯗꯤ ꯄꯥꯈꯠꯇꯨꯅ ꯀꯞꯂꯨꯔꯕꯅꯤ ꯃꯇꯨꯡꯗꯅꯦ ꯑꯁꯨꯝꯅ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯀꯞꯀꯅꯨꯁꯤ ꯏꯆꯥꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯂꯥꯏꯖ ꯁꯨꯠ ꯀꯞꯂꯒ ꯍꯧꯖꯤꯛꯄꯨ ꯏꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯏꯃꯥꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯐꯪꯍꯧꯗꯦ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯤꯔꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯣ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯁꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯃꯥꯕꯨ ꯎꯔꯒ ꯏꯃꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯈꯤꯕꯅꯤ ꯃꯥꯁꯨ ꯑꯗꯨꯕꯨ ꯈꯦꯠꯅꯩ ꯄꯨꯟꯁꯤ ꯑꯅꯤ ꯉꯁꯤ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯀꯣꯟꯁꯤꯟꯕꯤꯔꯒ ꯑꯗꯨꯕꯨ ꯂꯩꯈꯤꯗꯦ ꯃꯥꯒꯤꯗꯤ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ ꯃꯥꯕꯨ ꯊꯦꯝꯕꯤꯅꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯋꯥꯈꯜꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯨꯞꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯤꯔꯥꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯕꯒꯤ ꯁꯥꯎꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯔꯒ ꯀꯥꯏꯅꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯃꯣꯅꯥꯁꯨ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯤꯌꯣꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯈꯤꯕꯗꯣ ꯃꯩꯔꯥꯕ ꯌꯦꯡꯕ ꯇꯝꯃꯛ ꯌꯦꯡꯍꯧꯏ ꯈꯣꯡꯀꯥ ꯃꯆꯤ ꯑꯃ ꯐꯥꯎ ꯂꯦꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕꯗ ꯂꯥꯏꯖ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯝꯕꯗꯣ ꯈꯔ ꯇꯞꯊꯔꯛꯂꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯊꯦꯝꯒꯅꯤ ꯊꯦꯝꯐꯝꯁꯨ ꯈꯪꯗꯦ ꯉꯁꯥꯏ ꯌꯧ ꯌꯧ ꯇꯧꯔꯒ ꯈꯠꯅꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯏꯀꯣꯏ ꯀꯣꯏꯔꯛꯂꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯗ ꯂꯥꯏꯖꯕꯨ ꯊꯦꯝꯁꯤ ꯍꯥꯏꯗꯨꯅ ꯏꯅꯔꯤꯉꯩ ꯀꯞꯂꯝꯕ ꯅꯨꯄꯤꯗꯣ ꯃꯩꯔꯥꯕꯗ ꯌꯦꯡꯗ ꯇꯞꯂꯝꯅ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯕꯤꯔꯝꯂꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯕꯅꯤ ꯀꯞꯂꯤ ꯍꯥꯏꯕꯇꯅꯤ ꯀꯣꯆꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯀꯣꯠꯂꯤ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯗꯣ ꯏ ꯑꯃꯨꯛ ꯀꯥꯔꯛꯂꯤ ꯃꯥꯒꯤ ꯍꯧꯅꯕ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯈꯨꯝꯃꯤ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯄꯤꯕ꯭ꯔꯣ ꯅꯪ ꯉꯔꯥꯡꯁꯨ ꯀꯞꯄꯒ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯁꯨ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯅ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯛꯄꯗꯨꯗ ꯅꯨꯄꯤꯁꯨ ꯀꯞꯄ ꯇꯣꯛꯂꯒ ꯑꯃꯨꯛ ꯍꯧꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯀꯥꯔꯟ ꯇꯥꯔꯛꯄꯒꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯃꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯕ ꯃꯤꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕꯅꯤ ꯁꯣꯏꯕꯅ ꯃꯥꯅ ꯂꯣꯏ ꯁꯣꯏꯔꯒ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯁꯥꯏꯅꯦ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯁꯨꯛꯂꯒ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯌꯥꯝꯕꯨꯛꯃꯨꯛ ꯊꯧ ꯂꯩꯇꯕ ꯑꯩ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯈꯔ ꯉꯥꯡꯖꯔꯨꯕꯒꯤꯔꯣ ꯐꯦꯛ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯤꯁꯦ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯗꯨꯅ ꯇꯞꯂꯞꯅ ꯅꯣꯛꯏ ꯐꯦꯛ ꯃꯤꯅꯨꯡꯁꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯐꯦꯛ ꯃꯤꯅꯨꯡꯁꯤꯅꯤ ꯌꯥꯝꯕꯨꯡꯅ ꯎꯠꯂꯤꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏꯅ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ ꯀꯗꯥꯏ ꯂꯨꯄꯥ ꯀꯌꯥ ꯆꯪꯈ꯭ꯔꯒꯦ ꯏꯁꯥ ꯕꯣꯠꯂꯒ ꯄꯤꯔꯛꯑꯣ ꯑꯩ ꯉꯝꯅꯕ ꯁꯤꯡꯒꯦ ꯀꯤꯠꯅꯤ ꯌꯣꯜꯂꯒ ꯑꯣꯏꯔꯁꯨ ꯁꯤꯡꯒꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯤꯠꯇꯨ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯗꯨꯅ ꯅꯪꯅꯗꯨ ꯍꯥꯏꯔꯤꯗꯨꯕꯨ ꯀꯤꯠꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ ꯗꯤꯑꯦꯁꯤꯒ ꯑꯩꯕꯨ ꯌꯣꯜꯂꯒ ꯍꯤꯡꯅꯤ ꯀꯥꯏ ꯈꯜꯂꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯀꯤꯠꯅꯤꯗꯨꯅ ꯅꯣꯛꯅꯕꯤꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯍꯤꯁꯥꯕ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯤꯡꯅꯤ ꯍꯥꯏꯔꯗꯤꯅꯦ ꯁꯤꯡꯒꯗꯧꯅꯤ ꯌꯥꯝꯃꯨꯡꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯞꯂꯝꯃꯤꯗꯨꯒ ꯏꯁꯧꯗ ꯑꯣꯟꯊꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯌꯦꯡꯂꯛꯏ ꯍꯦꯛ ꯎꯕꯗ ꯃꯐꯝ ꯈꯪꯗ ꯃꯩꯔꯥꯕꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯑꯃꯁꯨ ꯆꯦꯜꯂꯤ ꯃꯥꯏꯊꯣꯡꯗꯣ ꯃꯩꯔꯥꯕ ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯕꯒꯨꯝꯅ ꯇꯧꯏ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯪꯗ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯅꯤꯡꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯃꯣꯏꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯆꯨꯞꯅ ꯂꯦꯞꯂꯝꯕꯗꯣ ꯐꯛꯂꯥꯡꯗ ꯇꯞꯅ ꯉꯥꯊꯈ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯃꯛꯇꯣ ꯄꯣꯀꯦꯠꯇ ꯅꯥꯝꯃ ꯅꯥꯝꯃ ꯐꯠ ꯍꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯗꯣ ꯀꯥꯔꯟ ꯆꯠꯅ ꯀꯣꯜꯂꯞ ꯇꯧꯅ ꯂꯦꯞꯂꯒ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯇꯞꯂꯝꯅ ꯍꯥꯏꯔꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯗꯣ ꯐ꯭ꯔꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯚꯥꯞ ꯑꯃꯗ ꯆꯠꯈꯤꯗꯨꯅ ꯍꯥꯏꯔꯦ ꯅꯨꯄꯤꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯔꯛꯑꯅꯨ ꯍꯟꯗꯛ ꯃꯄꯣꯛ ꯈꯛꯇ ꯅꯠꯇꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨꯅꯦ ꯌꯥꯕꯤꯔꯛꯑꯔꯣꯏ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯈꯨꯂꯥꯡꯈꯛ ꯀꯧꯈ꯭ꯔꯒ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯜꯂꯒ ꯅꯨꯡꯁꯤꯕꯤꯔꯛꯇꯣꯏꯅꯣ ꯑꯩ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯉꯝꯃꯔꯣꯏ
Wado tabada mairaba nokfet tongna nakal amada laithoknaga taplap naire. Nushibadagi humanity ne hena lungkredun. Nangbu mina tina saibado humanity weda taba ngamdaba. Adunani minna faw kanna yingsadriba namaiduda Congress ki marka thetkrido. Laisa pisumdo khangsu hek susinkre. Maminna mairabada mathasa na yingi. Masigi nupasigi matausi ma gyan tabar sungam hengamde. Ngangni bawado kadai no phaisai satpa yauri. Adubu laisa khandopom khangre. Pisumani do sungna mabu ying manatana. Roomdagi hek thorakpaga thariba phamduda phamlaga lairi ani duso. Miradi wa khangbi saduna coffee lairugi haiduna thokibadagi hanjilaktre. Magi wa khalna mairabaga laisaga anigi wani. Adubu maraksida ani do ina tahore. Mana isuk tharaga phamnibado Leona ngasaidagi yenglibani. Kuimalakpaduda hairi imaso. Kari wa khalno ketukiya nangna suktharisina. Wahiduna monado Leo da paina yengi. Leo noklaga. Paithok paisingi thabak si lepasida. Kanadabada aremba thabak ni mase. Punsi nungsangna loinaba yabagi mami amasu tagum tawi. Aduna bab haipetanasi. Monado kari khalurabano yaw khumlaktre. Mamai don thoklaga tamnairi. Yambu mairabase yampai. Leo nomi tablapna. Pama ira. Saurega ngamdre monado mamit phaisa yingli. Magi mataududa Leos noklaga makhatari. Paithok paisin se tawnarisida ketu ki nangba. Mona mamaido tamna mu leithokre. Magi serious oiba matauda Leos noklaktre. Sordu tamna ontharaga makhatari. Laisigi mabu he ukiba numitagini. Imalayeng na bakna taklibase. Pabungna Singapore chatkibagi thabak mayamse. Amase mangon loina tabagi khara thinthakibagi wani. Adubu laibak faba haigadra imagi pibamda amuk thengnari. Pungna maksilaga thamkrabani. Laisana kanagi wa tada chatkibagi khangdabani. Chinkraba mathau si hundoklamlaga asaidagi laisabu thibuka chenjeliduni. Impal City manungda CCTV record loina kupthana yengwa haidanane chenchenaridun. Manawai singdo yamuna tai. Adubu kadaidano ma ingangawri. Samjina fam khangda ngawba haibado hek oiraduna marak thana tablapna hanglei. Chamamnaba mit yingamaga loinana. Yamuna laisada khalisa kaino. Wahangdagi pakhumdo matamnadam purani. Hoziki oinadi ai channel fadri. Line tatli. Tata Sky do paisa hapawdabana signal mangaba. Wathi onthorakpaduda monado khaidau sawgalei. Machindu pairap kutum thangalaga Leoda sura ura haibagum ingitori. Nupadudi mawaga lobib zanate. Ahoina dam noklang hairi. Daw khara kanjawe wani. Nangsuna sakti patjaina. Muraga rasi leibasini. Nupana mali ni magi tampakta bom lektarisi. Mana sauna. Aseng bagi thilakani nangasi. Nasaknina on balo heudaba yanaw he maladana. Leo do I khanga kari. Adubu sauraso mina ngamkini khangmana mathatna murmun sole. Jongkok mali na varian chaliba ibu. On balo heudaba yanaw mali kai. Muraga rasi leibi. Nangbudi on balo heudaba yanaw manba ina. Arti katpada kangsi king andana ni tokraroida. Saitana saki. Ayani enheli haihankini. Mana murmun sonbado loksin pam khangdraso ninpung tabana manada Leoda suklaga yingli. Nupadaso nupidana yinglakle khangmana mamit kado haipet khuzillaga nokshinne.